Daminariba isin now singi maragta achauba singchep thaba topic ama yam kanna hujise social media singida nei achauba tongan ba yam athi ba wahai myam ama akhoi masen ni maragta ngang nei ko masida maitai pangal isin now no chumi aduga akhoi gi maitai community na lali aibagi wafam si natabida tongana masina nakanam da thangga kanda maitai pangal isin now haibje masin ningol mawa wegera ningol masa wegera masi akhoi gi isin now Thai na dagi akhoi ipai pujing na isin na oibagi igi mari ma thon biram ya aduna maram oirakanda masi huji shu adum thoni makha ta na su dum thokini isin na adum oirani hai tare aduduna ngasi akhoi masen akhoi maitai pangal adagi maitai siwai tar ko khunna ga ko akhoi masen amana ma inthong na bai bse masi akhoi sorare da tin silaga mai da tai adu oirani akhoi masen gi marak tagi inthok sai ga di mari su tok thokna da ba dasini gi macha masu khangna ka war gi Lady J, ako gi puksak pa J. Siwe ni toksel. Sin tok pangam gada. Sin tok pangam gada. Sin tok pangam magadi toksel ako ngam man naga. Sin tok pangam modu ta gadi na ako masen poron san na rijo. Pangang na rijo. Kay gino hay kanda. Noy ako gi ngasi gi generation sida. Ako amana mabu thajana ba, amana mabu nusi na ba, yengthi na ba, kalak na ba, uijaba ta na ba. Siguma generation je. Makhata ba ako gi makhata ba lai ba. Angau ba se ba ngoi na lai ba. Anau ba generation jing sida. Masigi trending je thamam maroi je. Akhoi ngasi nungsinana amana magi dong tamutung phana lemna bangam dragasu akhoi na ngasi lambi ama achumba lambi am ya piram je